Ngasigi wangang asida adonggidamak puduna laksari. Talk about Manipuri Football Stadium. Hainai Manipur se India gi sport powerhouse ni haina. Lepa laite sahi khudingi puduna lakli aikoi gi thongna paraba. Kang sagi sanarasing. Adubu makhoi kari tobikre hangba yapa wafam damak oiduna lay. Hairurabadi tokre makhoi yamna tokre harkan. Tasengna yenglurabadi awatpagi awatpa ngakta. Masira aikoina sport powerhouse oibagi chaktoksabagi maida. Ngarang nahanta I-League ta sanglakhiba Real Kashmir amadi champion oikraba Ajol FC fawda stadium mapung phan losingbana floodlight thamigi khudong chaba phangkhre. Adubu powerhouse oiriba aikoigi state lamdam sidali lairaba lamdam oirobna floodlight thanba gi khudong chaba fawda thingthana amadi matam sangna sagatli semkatli. Adubu akoigi tab ama leiriba sisu phibam chadre yengmada yenghaitre. Stadiumgi main gate hek sangbam mayammaktada nongbu churaklabadi leikhom leinangna pik thale isingna puthum thumjali. Pumnamaksae matam kyam kuina aikoi yengkhiba tari. Masi wahang adumak oiduna leihoragani.